Bishnupur district ki oinam da leiba Thambal Marik college ta hangliba relief camp ta leiba singna senthok leinaba Sariba candle, dhop, dishwash, detergent, mora, kauna gi bag na chingba polam se Leingak na Leiragani Hairaga Thajaba piramlaga laktre hairi. Lambida hana yolamba polam singadu Leingak na yolaganu haina thajaba piramlaga Leingak na lauba laktabadagi lupa listing marfu mangarungi poche singnam sinduna leibadagi awaba mayuk nare hairi. Polam sing adu loba laktrabadi makatana lambi da thoktuna yolagani haina relief camp te leiriba singna fongdo rakhe. Relief camp asida leibi Churachandpur New Bazaar bus parking dagi N Anitana Leingak ki maike dagi Chana thangnaba piraklabasu imung manungi awarapa kaya leiriba asi mengkhatpa ngamnanaba pochai sariba sing asi lambi sorokta chatuna yonbani haina fongdo rakhe. Team की साइड तक हाई तारे को अमोइना कोई लंबी सड़क तक पोसे थापी रनु योंबी रनु अकोई जे लखत पर लाक्सरगे न हाय मोइना को हता अनि की ममांग दा टीम की मैगेद की खोम खमकत पर लाक्पीगनी हरगा लाक्तरे ngasi bokta aduragadi tari kuntaruk dagi akoi di hana gumna lambi sorokta akoi di hoi po yomba sasaragani moida khomba lakpidre banina akoi di isagi damakta akoi di lingba yadre po se laibi raga su kasu kai ba leite gari su kanna pai pai thobi ganu ade lauro roi haraga sakibada akoi na post la laudaba yadi haibasu akoi haijaba nasade adubu yari makhai di gari de tam tan thobi duna Lilikim da leriba mi singje akoi sisibu nungsi diyo.